Ahanbada Maruan Pau Manipur Lengakna Mayang Lambam Rishikantagi Imung Manunda ex Gracia Oina Lupa Laktara Pidagan Haina Lautukre Amasung Lok Sabha ki MP Dr. Angomcha Bimol gi Luching Makhada Airport Advisory Committee AAC gi mifam pangthokre Kurumjari Norris Window TV na sandok chari ba numidangi pau miyeng tabiri bapum damapu ahan bamakda ahum shamam lirana taramnok chari pau sandok na pijari Manipur lengak na mayang lambam Rishikantagi imung manungda ex Gracia oina lupa laktara pidagani haina lauthokre Official oba pau amagi matung ina kuki khulai paiba singna kakching khunodagi mayang lambam Rishikanta chahi kungamapan apoppa M Tombibu tamthina hatkibabu hakjin lawi haina Commissioner Home and Ashok Kumarna kuyik piduna thadorokpa cherol amada fongdorakli Manipur lengakna Rishikantana laikidabada awaba fongdokpagaloinana mahakki imung manunggi awabada saruk yaduna lupa lakh taragi ex Gracia pinanaba lauthokibani loinana mishi aduga mari leinaba case Manipur gi Governor Ajay Kumar Vallana NIA da sinaduna thijin halagani haina thazaba pirakri Lok Sabha ki MP Dr. Angomcha Bimol gi Luching Makhada Airport Advisory Committee AAC gi mifam pangthokre ngasi pangthokiba mifam aduda AAC gi members sing senior district amadi police officials sing industry amadi trade representatives airline station managers BCAS amadi CASO representatives AAI department gi heads amadi atopa stakeholders singna saruk yaki airport director na mifam aduda Airport ki development ki matangda loinana passenger amenities air connectivity beautification loinana safety security measures singima matangda presentation piki loinana mifamatu da concern agency singa punchinduna hena chokhatpagi lambida changsinana ba wafong kaya puthokuna khanaki Even if I have to schedule, they have removed this last night, 5:45 wala. So दिल्ली से आता है 12:55. That flight is reintroduced during the winter itself. It was first removed from the winter schedule. So that means it is at the discretionary part of the airline. जब crisis आते तो आप लोग introduce करते हो. हमारा खुद का crisis होता तो आप ध्यान नहीं देते कोई केस नहीं कुछ हुआ तो हमारा side effect की तरह we get the benefit. This is not that. The problem is our people of Jiribam, since they have so many questions and we have seen many in local Delhi also. Since Imphal flight, there is a problem. Take a decision and request the airline. See, Eastern Iran is not important. We have the whole diaspora in suit. In fact, this coming assembly election, there's one major who is trying to fight election for my party is trying to get a ticket. It's a huge population. They used to be the second largest, there was a time. But we don't have a service. Then for Jiri also, it's a few hours from Cheche Airport to Jiri. So it's an important hub for us. I think the airline should think about it. I don't think there will be a lack of passengers. Then second, Aizawl, because there are a lot of Manipuris working there. And my concern is that if you put Silchar on your plane, then these Aizawl people will also have some living space. You can travel from Aizawl to Silchar, catch the flight rather than going to Agartala.
Kuki Kulai Bible Singna Chochampurgi Tuibungi Quarter de Leba Mayang Lambam Rishikantabu Nazam Village ki Henglepta Aibu Happy Gano Haiba Kurumduna Haijaraba Fawa Kuki Terrorist Singna Tabidana no Mina Kaptuna Hat Kibabu Manipur Imana Awamba Takta Condemn Torokli S. Santikumar Maitai Media Co-Convener Manipur Imana Kuyek Piduna Thadorak Pacherol Amada Kenona Mayang Lambam Rishikanta Moina Hatpanate Mari Lenade Haina Sandorakliba Adum Oinamak Mihatpa Kuki Kulai Bible Singdu Chochampurgi Manungda Leibanina Kangde Haiba Yaroi Atuba Matamda Mihatpa Sing Keno na Faraga Miyamda Sinagadabani India Langakna Keno Amadi UPF Animakna Handakta India Langakna Ingtapagi Wari Sanaduna Manipur Kai Heloi Haina Kuyek Pina Kraga Manipur Governor na Handakta Buffer Zone Laiti Haina Miyamda Thazaba Piraga Nahundana Amuka Mayang Lambam Rishikantabu Koki Singanongmaina Kaptuna Hatnaba Manipur Imana Condemn Towi Athuba matamda Kuki Kulai Paiba terrorist sing Bufaraga Logi Cherak Pibiu Karigumba Governor na Miyamda Piba Ngamdrabadi PR Gilengak Attagi Athubada matamda resign Togadabani Haina Takshili Loina na Rishikantagi Misiga Mari Lenana Semkiba JC na Changlakpa Khongjangda Manipur Imana support Tawi Amasung Lengak na Mihapa Puthopa Ngamdrabadi Maitai Miyamna Manipur Ngakcharage Manipurda Lairiba Security Pumnamak Mayumayumda Hanbikro Haina Cherol Asida Makhatari Manipur Human Rights Commission MHRC की acting chairperson Kangjam Khagendra Singh Haubam Roshita IAS Secretary Loinana Commission की Law Division Amadi Investigation Division की official Singh Amasu District Administration Kakching District Police की official Singh na thohaningdaba thodokta leikidraba Mayang Lambam Rishikanta की yumda chatuna imung manung की miyoi singa unakri Khongchat aduda commission की team aduna thodok aduga mari leinana FIR ama register tokre haina khanganki Loinana case adu NIA da tigat handuna achumba asengba puthoknaba hotnagani haibagi thazaba piki maduda natana imung manungi statement su record lauki amadi commission na imung manungi mafamda athubada achumba asengba fanghanana ba hotnagani haina MHRC gi Mohammad Ziaur Rahman under secretary cum assistant register na khuyek piduna thadorapa cherol amada fongdorakli India Langaka suspension of operation su Taunaraga Amasung Taunadana Haibadi Fong Namasung Fong Dana Yokatuna Hamliba Kuki Lalhoba Singna Mayang Lambam Rishikantabu Minungsi Amata Yaudana Nongmaina Kaptuna Hatki Babu Federal Students Organization Kanglai Park Facebook na Yaningtaba Fongdorakli Facebook ki President Kanguzam Amarjuna Kuyek Piduna Thadorakpa Cherol Amada Mihat Asigi Matangda January Bakuki Lalhulup Amadi Launam Lam Thak Tauduna Migi Maralda Mikaduna Hingba Pambi January bi Minungshi Khangdabi Nupi Adubusu Athuba Matamda Manipurda Hojik Leiriba President Rulgi Lengak Asina Puthokduna Leibak Miyam Khangna Ahak Pacharak Pigadabani Masiga Iroinana Leikidrabagi Imung Manungi Awabada Facebook ki Thomi Pumnamaksu Saruk Yarki Amaromda Haukiba Chahi Lising Aniga Kunga Mangagi February da State Asida Indian Constitution ki Article 356 ki Makhada Chathariba President Rule Asigi Manungda Chamjaraba Micham Kayabu Hatpiraga India Lenga ki Makhada Namfuda Laushin Bikraga Asumna Hinghaliba Manipur ki Miyam Amata Oina Makeup Topagi Matam Oidribra Manipur Tokliba Thodok Pumnamak Asigi Horafamdi India Lenga ni Haiba Mipung Kudimagna Kangnaraba Matamasida India Lengakna Thausadraduna Manipur gi issue sing asibu lumna lauduna athuba matamda Loshindrabadi Manipur miyanga Mahiroi Khunaiga amata oina changsilakpa khongjangi afafata daita India Lengakna bugadabani haina Facebook na Jackson Warrior wa thamlakli Mayang Lambam Rishikantabu Miyoi Bagi Minungsigi Wangmada Faraba Matunda Tamthina Happy Kiba Thawongbo Manipur Maitai Pangal Welfare Organization MMW na Akan Bamongda Yaning the Bafungdorakli
MMW की Publicity and Information Secretary की माइकई दे की थादोरप चेरोल अमदा थौदोक असिना इंगतप पामजबा मणिपुर मियामदा यामना थमोय सोखल्ले मियामगी पुंसिबु करिशु लेतना मांगहनबा हाइबसी लोगी वांगमदनी लेखिद्रबगी इमुंगना थेंगनहौरिबा अवाबदा MMW ना सरुक यारी लोइनना कांगलुप मसेलगी मरक्ता लो लेतबगुमना नुंशिनदबा अमना अमगी मथक्ता तमथिबम थोंग चथनबदा लमदम अदुगा इंगना पानबा चौखटपगी लंबीदा चंगशिनबा ngamloi matam sangna kangluk maselgi marakta amana amabu thajanaduna punna hingminarapagi fazaraba masak manghananaba hotnaroishi community leaders civil society organizations religious leaders youth groups amadi section khudimaki ahallaman thoklaktuna mi phaba hatpa irang sagatpagi mayokta amato oina leminasi अमसुंग थौदोक असिदा हक्चिना लौदुना थिजिन हुमजिनबगी थबक निंगथीना पांगथोक्तुना मरा लेबा खुदिमक चोइराक फंगहंदुना लेंगाक्ता मियामना थमलंबा थाजबा अदु हंजिलकनबा मरी लेनबा सिंगना सिनबियु हाइना अपील तौरकली Ibudau Yotning Thau Harauba Committee Hairok Part 1 amasung Part 3 gi chahi tarabanga chutna President oina thau puramba Hairok Part 1 haitu popi mamang lekai degi khunrakpam Manglin Singh na leikidabagi ngasi ahanba kumonda committee asigi hauziki thau puriba singna leikidrabagi mafamda haikat leikat tamduna ikai khumnaba utkri ngasi gi achamba thorom aduda committee gi secretary khunrakpam ibom chana hai leikidraba na hinglingai matamda Ibudau Yotning Thau Harauba Committee chahi taramanga chupna president oiduna lai harawa mapumfana pangthokduna khungan chokhatpagi lamda khumang choksinki loinana lai harawbada mukna ga pana anirak oiki masigi mathakta pana oidringaida mukna jatra su anirak oiki Manglemna hinglingai matamda miyamgi chokhat thorangda luchingba oinasu thabak kaya tawramki Manipur lenga ki veterinary department da thabak tawduna sasan kayabu layingbagi thabaksu tawramki mahakna lekhidaba asina Ibudau Yotning Thau Harauba Committee Hairok Part 1 amasung Part 3 gida natana khungang asida mensinba ngamlaroidaba ahoba ama oihauri haiba wafamsu thamki Tungda thoramadu da saru yakiba singna minute ani 2 minute leiduna lekhidrabagi mafamda mapumfaba ikai khunnabasu utki Ndamada Rivalina Amana, Kangadana, Paikadre, Mahak, Ibudau Yotning Thau Harauba Committee, President Chahi Taramanaram, Oidina, Harauba Mapung Pana, Pangthokuna, Kungung Chokhatpagi, Kumang Choksinki, President Oivatanapana, Mahak, Punagi Panasu, Anirak Oiki, Pana Oidinida Mahak, Muna Yatra, Anirak Oidin, Viram Batanakana, Rajagi Sokhat, Thoramda, Chindama Oina Thabak Togi, Ramni. Veterinary Department Thabak Toguna, San Amadi, Nanbaji Vasinda, Ahen Balayanga, New Amasu, or Sargagi, Sargiana, Northern Lakidabada, Kungangasigi, Amadi, Committee Harauba Committee, Inkatanga Modaba, Ahobama, Horagani, Tagio Kumrak from Mangled, Sugana Matan Sadana Lakidabada, or from Doctuna, Minute Anita Minute. Thobal District ki Khagaboki BSNL office ki hek mayuk naba National Highway gi manak nagna silai eye care and optical haina ningthonba mit kamari leinaba anaba sing layeng fam amasung makhal makha kya gi anok yong fam mafam ama ngasi haunabi matung ina hangdokri Chanabi gi matung ina laishon tinshon pangthoklaba matungda KM Blooming Higher Secondary School Khangaboki principal Dr. KH Roman Kumarna mangang na ribbon kaptuna eye care center adu miyam da kusinakhi Eye Care Center hangdokpa aduga mari leinana KH Roman Kumarna haikibada ngasi asi Khangabok Kaithelda eye care amasung optical gi khudung chaba fanganaba mafam ma hangdokpa se yamna nungai mafam asida tongan ba makhal gi anok sing fanganba amadi mit ka mari leinaba anaba sing yengbagi khudung chaba su piba asigi damakta thagat pa phongdokhi loinana hojik leiriba structure asidagi hena mapum fana semgatpa ngambasu oishanu haina mahakna makha takhi panbe yabadi ngasi hangdokliba eye care center aduda lakliba February 10 fawa lemna computerized eye testing gi khudung chaba pigani hairi masigi mathakta makhal ama hekta eyeglass sinbada chada yankhai gi discount su pigani hairi loinana mit kamari leinaba hidak langthak sing lemna pigani hairi ahanba anishuba amasung ahumshuba customer aduda akhanaba offer su thamli haina eye care center asidagi maikaidagi thamlakli
नेताजी सुभाष चंद्र बोस की चामग कुंगमा पलक शुभा मपोक कुमोन थौरंगा मरी लेनना पराक्रम दिवस लिसिंगनी कुंगा तरुक की थौरम ngasi pangthokre Jawahar Navodaya Vidyalaya Umathel Kakching na senduna Vidyalaya sigi assembly ground da pangthokiba thauram aduda athoiba mithung oina saru yakiba 46 Assam Rifles Waikhong Post ki assistant commandant Tripati Nath Tribedi na haikibada Parakram Diwas palan thauronga mari leinana Mahiroi Singna leibak ningbagi thauna lingjel fudokduna punsigi pandam ama thamduna amadi kanna honaduna tungda afaba miyoi amamam oiduna India ki afaba citizen ama oinana ba hotnagadabani haiki थौरम अदुदा JNV Umathel Kakching की प्रिंसिपल एटोम किरण कुमार ना हाइकिबदा नेताजी सुभाष चंद्र बोस ना लेबाग असिगी मचु अहुंगी फिराल मणिपुरदा ngapigani manipur gi moirangda ahan bo oina chingkhat pirambabu manipuri ama oina chawthokchaba fawi haiba wafam phongdokhi थौरम अदुदा सरू याकिबा वाइखोंग PS की ऑफिसर इंचार्ज डॉक्टर जोटिन ओक्रमना हाइकिबदा महिरोई सिंगी पुंसिदा थक्सी कासी नाइबा मतम मंगहंदना मसागी मथौदा मपुनिंग चंगदुना मतुंगदा अफबा मियोय अममम ओइनबा होनगदबनी हाइकी थौरम अदुगी सरू अमा ओइना परीक्षा पे चर्चा PPC की मपनशुब एडिशन गा मरी लेनना ऑपरेशन सिंदूर की थीम JNV Umathel की महिरोई सिंगना याउना JEO Kakchingi Makada Labor Class 9 digi Class 12 Fawbagi Mahiroi Singhi Oiba Written Quiz Competition Amasu Pangthoki Quiz Competition adu da tongan ba school sing digi lakpa Mahiroi Chama Henbana Saruk Yaki The students, the youth who is here just participated in the Parakram Divas. It's all about the patriotism. Today is the day of patriotism. You have to show with your own youth willness, which you will be leading in the future as officers and the courage as a citizens and develop the nation ahead. It all depends upon you, your studies, how you project yourself. You should be very determined towards your life, your goal, which you are going to be successful. So be clear with your mind, be clear with your goal, what you are going to be achieve. And if you need any sort of help from your side, you can just directly contact your teachers. Otherwise, you can also go to your principal, who is very much frequent to you and your classes. And if he responds or if you don't need his help, your parents are always with you 24/7. You can contact your parents to make your goal achieve. Today we celebrate Basant Panchami Saraswati Puja. Today we are celebrating PPC 9th edition. Today we are celebrating Parakram Divas. Today we are remembering Operation Sindoor. Out of 661 JNVs all over the India, only 39 JNVs were selected to celebrate today's occasion, and we are really very fortunate that for Kakching district, Kakching JNV Umathel is selected. We have invited different schools, we have approached JEO, and with the active support of the Deputy Commissioner, Kakching, we are able to celebrate today's grand celebration. We have combined PPC with Opsindur. The reports of these celebrations will go directly to the Ministry of Education and the Ministry of Defence. Mahiroi Singna Mahi Masing Tamliba Asida Sandan Lambi Ama Oina Chatharakpa Yaning de Haina All Students Federation gi Manipur State Council gi Maikadigi Fongdorkli Mahiroi Lup Asigi Maikadigi Paumi Singda Fongdorkpada Kumsi Chahi gi Pangthokadoriba Class 10 Amasung 12 ki Examination gi Center Tafam Singi Lottery Miyam Khangna Live Oina Pangthokpiu Kanagumba School Kharana Center Laibagi Chatnabi Hainaduna Mahiroi Singi Punsibu Manghanada Napigani Manganaba Hotnaba Toshil Mutatnaba Hotnaminasi Maduda Natana Irang Asina Kamteng Waraba Matamasida School Karana Loaning Fees Loriba Asi Mari Nabana Kupna Yang Sinbiu Amadi Karigumba Mahiroi Loop Asina Tengnaraba Madudagi Afafatagi Pumnamak School Sinapugadamni Haina Fungdorkli Boshimamadi Kosam Loba Class 10 12th exam Kumsi Shahigoina Central Element Process से Lottery System दा Press Media के खुथांग दा Medium दा Live होइना उत्पीनबा हौखिबा जनवरी के तारीख 28 दा
Boshim Amadi, Koshemda, Che Pishan Jaruba Matunda, press conference from Jabani, Maruina, Mahiro Lukasina, Samsil Liba, Tabakasi, Hausi, Mahishang Shinkarana, exam Nakshila Matamda, Center Laina Bagi, Chanabiama, Liba Sita Sengna, Hauriba, Mahiro Shingasida, Lana Lamjin, Latuna, Mahiro Kunaida, Hena, Mahan Nabashin Tawni Haina, All India Student Federation, ASF Manipuna Lawi, Mailaba, Authority Singna, Atuba Matamda, Being Changbina Haiduna, Mahiro Lukashina so, Haizari, Loina, Hausi, State Sige, situation as say, Kamtiangna, Wanadaglaba, Matamasida, private school, Mahishang Singkarana, admission fees, Amadi, tuition fees, sing at say, Kahenba Mamal the Lauri Basi, Kudak the Lep Kadavani, Karigumba, Hairiba, Kahena, Mamal Loba si, Lip Tabat Targadi, Mahiro Lukasina, Jingaba Tolagadi, Maruda Tolakpa, Apapata Punamaki Daita, Mai Loishang, Shingaduna Pugadavani, Loina, Fazakraba, education sector as si, Sendalamina, Chalabra, Haibagi, Nunang Masu, Mahiro Lukasita Poksay, Aduga, education department da, Equina Che, Asi, Talan Zakraba Matunda, Atuma Matamda, Median Changmira Kani, Hainasu, Mahiro Lukasina so, Tazabat Tamzi Hairaga. Manipur Recognized Private School Welfare Association Amadi MSF Kapulaga Segaro Top Lerak Machil Infal Leba All Manipur Recognized Private School Welfare Association Office Ja Mahiroi Singna Nishadagi Lapna Lehanaba Warib Lokri School Singa Tamniba Wakal Mapum Fadriba Mahiroi Singna Drug Free Oinanabagidamak Mama Mapa Oiba Sing Oja Sing Amadi Mahiroi Puna Warib Lominaduna Nisadagi Lapna Lehanaba Honaminasi Haiba Wafum Fongdor Pagaloinana Admission Process the Drug Free Affidavit Compulsory Oinanaba School Singna Taurang Lokhatanaba Wafum Su Manipur Recognized Private School Welfare Association Amadi MSF ke Maikadagi Mari Lainaba Singi Mafamda Appeal Taurakdi Drug free zone pe hananabagi damakta akoina karigumba khara parents amadi school authority amadi MSF yauna akoina karigumba khara wasupinabagi adumba akoigi campaign ama nanabagi damakta sem sajaduni maruina ngasai aigi now MSF ki president thambi ki baduni masi akoigi kunaida tongan ba nisha kaya na leshuraba adumba kunai sigi tungi or kato angang kaya ama mga kwesina maram warakanda akoina kumna khannaram matungda hoji school going single oiriba angang sing asida tongan ba nishagi adumla pa amada amadi nishagi hainabi kaya ama masi yaurle haina pena khanjaro matungda hairiba nishagi pakta luki gadroba angang sing mayam sing su kanjahuna bagi damakta school the authority Manipur Federation amadi school da lek tamgiri ba angang sing adugi mama mapa ahum sina punna apoina lokhat inaba yabat tang amakak lokhat inaba bagi damakta akoi school sida tamiba angang kudimak akoi nisa haiba akoina si nisa haina haira punna subsinjarbada tongan ba makhalgi nisa sing ase akoi school mahi tamam sangda akoi sinaroi loinana akoi nisana akoida mang kado mayam singadu akoi amuhna ai si mangnana ba amadi tungi akoina local ba akoigi society si thudangda en amangu erakadabni na masi sinaroi haibna chipi matangda akoina wasakmina ba hai wasakmina ba si epidemic form da akoina wasakmina rakanda akoi masi ba misagi pakta kidroba anga mayam masigi kalona bagi damakta akoina sinjaba program amakni Maramaduna Manipur Ladiba, Equigi Hoji school going single sigi, Mama Mapa, the Sinasu, Masi, Aso Todang, Lobiraga, Isana, Pogaiba, Magi, Sigi concert, Amadi school sila, Mana, Mahitam, Sapamatamda, Angang Singasina, Singadava, Amadi, Mama Mapa, Moina, Logo the Todang, Sisu, Masakana, Lobiba, School Ladiba, Apita, Vivagi Todang, Logiriba, was Amadi school authority Sinasu. Nikina Pochen Senabiraga, Masi Lamda Masigi Tungi, Asagi Yumi or Vedriba, Sachi Masibu, Apaba Chumba, Maru Changba, Kunaigi, Masako for me, Amam Boyung, never get a muta, Aquina, Kona Zanavagi, Tumba, Tangamuka, say, Amadi Woman recognized by this welfare, Susana, Pochavani, Masida Lamda Masida Viriba,
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯥꯏꯠꯇꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯂꯩꯕ ꯊꯥꯡꯇꯥ ꯃꯍꯩꯀꯣꯜꯗ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯑꯅꯤꯔꯛ ꯁꯨꯕ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯊꯥꯡꯇꯥ ꯆꯦꯝꯄꯤꯌꯟꯁꯤꯞ 2025 ꯑꯃꯁꯨꯡ 26 ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯄꯣꯔꯠꯁ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ NERC ꯏꯝꯐꯥꯜ ꯑꯃꯗꯤ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯊꯥꯡꯇꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯗꯨꯗ ꯂꯥꯡꯒꯣꯜ ꯂꯨꯈꯣꯏ ꯊꯥꯡꯇꯥ ꯁꯤꯟꯗꯝꯁꯪꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯏꯕꯣꯝꯆꯥ ꯈꯨꯃꯟ, ꯋꯥꯔꯜ ꯊꯥꯡꯇꯥ Federation की President Dr. Huidrom Prem Kumar Singh, Uttra Sanglen Sana Konung Imphal की Luching Purel, Athopam Ozendro Maitai, Thangta Federation of India की former Secretary Thongnauzam Priyo Kumar Singh Amadi, Thangta Federation of India की former Secretary Haikruzam Chababuna Mathangsitna, Chief Guest President Amadi Guest of Honor Oina Sarukyaki. Numit 5ni pangthokiba tournament aduda lamtam sida leiriba tongan ba sindamsang nifugo humdoidagi lakpa punna sanaroi chahunga marfugoni thoina saruk yakhi amadi tournament adugi overall team champion Thangta Mahikol Yumnam Huidromna oiki. First team runners up na Maitai Nongsha Thangta Hairokna oiki amadi second team runners up na Thoibi Thangta and Culture Association na Moirangna oiba ngamki. Aroibada maroiba pau amuhanna. Manipur lengak na mayang lambam Rishikanta ki imung manungda ex gratia oina lupan lakh tara pidagani haina lokthokri. Amasung Lok Sabha ki MP Dr. Angomcha Bimol ki luching makhada Airport Advisory Committee AAC ki mifam pangthokri. Northeast Window TV na sandok chariba numidangi pau matang ase loshinjari miging tabiri ba pumnamapu amuka sohana khurumjari. Haksang Panatamgi Hairabadi, Iramda Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lejari. Mapamasida, Tazaba Yarabamadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Tawai Haksang Yauna Lying Jari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patapti Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal Istalengsin Birau. Natraga, Aikogi phone number 6909 390666 call to Birau.